ngasi numidang waramda phone ki pa pause sing da yawba I pausing Manipur Circle News ki maikai dagi myam da thamjage ahan mada kangla pause de lokachari KCB PWG MC unification na QNET NOIDA sector 143 ga mari lainaba case close tawkhre QNET NOIDA sector 143 online direct selling business case number 115 tribunal 205 January 15 2025 asigi matangda Kanglaipak Communist Party People's War Group PWG gi final investigation report laibak myamda thamjari haina lona thingrapa party asigi PRO singkhaingan bana thadurokpa chirola mana hairi chirola sina makha taribadi report ke matung inna QNET company asi e-commerce online direct selling marketing business ta dil tawba company amani business asida lanai gi oiba amana nauna yawge hairabadi registration compulsory oi registration compulsory oi badanatana product purchase policy asisu compulsory oi purchase policy asi compulsory oi bana maram oiraga nauna register tawliba members singda masa masana pamjaba product laibagi khudong chaba piri product ama lairaba matungda karigumba product adu pambida batargadi refund claim tawbagi khudong chaba jo piri tawbata refund claim asi member aduna tha amagi manungda tawhogadabani hairiba tha ama asigi manungda refund claim tawhodabasing adugidi QNET ki refund policy gi matung inna sada sama cashback ki khodong chaba piri adubu member amana matam sana haibadi tha amagi manungda refund claim tawhodaba taragadi product adu laibada sangkiba sale QNET na refund tawde e-commerce direct B2B selling company oibana offline amana mahaki makhada downline hapa haiba si company asigi protocol ni maramasina upline oiriba member amana mahaki makhada yauriba downline sing aduna matam chana refund claim tahoda bataragadi offline aduna downline adugi sell hanfam thoi adubu downline sing aduna matam chana upline aduda refund claim tahoda bataragadi offline aduna downline sing adugi sel hanfam thokti haiba si investigation asige report asina thamli KCP PWG gi oiba waroldi hairiba QNET NOIDA sector 143 online direct selling business case number 115 tribunal January 15 2025 asing asi January 22 2025 na report asi lebak miamda khanghanbaga loinana case asi close tawjare amasung makha tarakpada yawolup amatana case asi amuk hana reopen tobidanaba lup asigi maikaidagi khangalakli JDU gi MLA sing Manipur leingak sougatpa tokle Kanglaipak pauchi Janata Dal United JDU Manipur unit na N Biriana losingba BJP leingak ta saugalamba adu tokre hiramasiga mari lenana Janata Dal United JDU Manipur unit ki president KSS Biriana ngasi Manipur governor house ki losingba Chief Minister N Birian amadi Manipur Legislative Assembly ki Speaker TI Satyabarta da aiba chirol pichingre hairi chirol aduna palibadi kumjali singani kunithoi gi assembly election da JDU gi mirep taruk mai pakhi adubu tha kharagi matungda MLA manga JDU thadoktuna BJP da songsinki maduna maram oiraga hojik Indian Constitution gi 10 schedule gi makhada wakat li adubu Speaker gi tribunal da wakat adu lairi loinana JDU na hojik India block ki part ama oibuga loinana BJP lengakta sawalamba adu handokle party asigi amatanga iraba MLA MD Abdul Nasir bu house the opposition bench ta phamanaba so seroladuna palli